Vaccine kapthokpa yaraba miyoisingda amata sithadana vaccine kapthokpa ngamba kendraduda lakh kungi mana piragani Chief Minister. COVID-19 की vaccine kapthokpa yaraba miyoisingda sithadana vaccine kapthokpa ngamba ahanba kendraduda lupa lakh kungi mana piragani haina Chief Minister N Biren lauthokre. Wafam ase ngasi khurai kendra gi oina mobile vaccination program da sizinnagadaba insulated vaccination bus ama launch tawbugi thoramda mahakna phongdokhibane. Mahakna makha taraduna COVID-19 ki phibam thina soklaba tei state singda yamna kiningai oiba aki tujungba mawongda asiba hakchang pareng thamba poloi pham leitabadagi turelda tawtharakpa thawong kaya thokre. Pumnamak asi thoktanaba isa isana singnaba leitana miyamna saruk yaduna vaccination kapthokpiyu. COVID-19 second wave asina laibak asida misi mina kaya thokre lengaknasu atenba matamgi manungda mass vaccination pangthoknaba honare laibak asi oja guru yamba laibakne. Nata isadaba he tongba khara thoe masigi laina ase he tongba yaba natte he tonglabade adum chatpa tabane. Miyoi kharana khangdana pangangda ngangba politics ki wafam tawbigano laingak asina free the vaccine kaplibasidi kananasu appreciate tawbide miyamna sigumba propaganda tawribasing asidage thajabigano. COVID-19 की थर्ड वेव असिदगे ngakthokadoriba asi vaccination natana atopa pambai leite maramaduna ahal naha khaktana vaccine kapthokpiyu hairaduna hauji curfew thamliba asi hayeng hiram kharada komthoklaba yai haina su phongdokhi. Thauram asida Rajya Sabha ki MP Laisemba Sanajauba Khurai Kendra ki MLA Susindro su saruk yakhe. Canada da nungsagi maisana kaya sire. Canada da haukiba numit kharani asida nungsagi maisa saba henmanbadage miwai kaya sire haina agency ki pauna haire. Pawasina makha taraduna Canada da sabagi chang ase 49.5 degrees Celsius yaure masina maram oiraga miyoi kaya ama awaba mayoknare haire. Vaccine Kappada Leikhidrabasinggi Emungda Ex-gratia Pinabagi Guideline Semnaba Khanghankhre. Supreme Court na COVID vaccine Kappada Leikhidrabasinggi Emungda Ex-gratia compensation Pinabagi Guideline Semnaba Center da Khanghankhre. Center ge hauzik laidiba National Disaster Management Authority da COVID-19 vaccine Kappada Leikhidraba laibak asigi imungsingda Ex-gratia compensation Pinabagi Guideline Semnaba Khanghankhibane. Masiga mari lainana laibak asida COVID vaccine Kappada Leikhidrabasinggi imungsing adu masak khangdoktuna makhoida hairiba ex-gratia compensation ase pinaba Supreme Court na thubagi manungda guideline frame tawgadabani haina khanghankhibane. Amaromda center na COVID-19 vaccine Kappada Leikhidrabasingda lupa lakh mari ex-gratia compensation pinabagi wafam su laikhre haire.